आकाशवाणी इम्फाल R.K. Gorani na pau pajari ahanbada maruiba pau Laibak sunba thungbada ngasi Vijay Divas tharom pangthoki Manipuri su tharom asi Rajya Sarkar na sinduna pangthoki Mukhyamantri Nongthaman Biren hairi Rajya asida santi hanjinaba amasung tungi mirol kannaba akhoi amatta oina punsinba haibasi tangai fadabani Board of Secondary Education Manipur na lawba high school living certificate examination 2025 metric parikha February 18 hauragani Anirak suba Northeast India Film Festival 2025 February 12 fauba Lamphel gi Tantha Police Cinema Hall pangthoklagani amasung Sri Lanka ge Rashtrapati Anurag Kumar Disa Nayakena Bharat ki mayokta legadaba thabak amata Sri Lanka di sathalo haina thajaba pikre Laibak sinba thungbada ngasi Vijay Divas tharom pangthoki Manipur da numit asi Rajya Sarkar na sinduna ahanba Manipur Rifles ge banquet hall da pangthoki tharomadu saruk yaraduna Mukhyamantri Nongthaman Biren hai Rajya asta santi hanjinaba amasung tungi mirol kanaba ekhoi amatta oina punsin ba haibasi tangai fadabani tharomadu da Mukhyamantri na lusingduna ing Lising amaga sama panumudra mathoida Bharat amasung Pakistan ge landa laikhidraba thauna pharaba Bharat lanmi singi mafam da hekat laikat tamduna ikai khumnaba utki Mukhyamantri hai Manipur da tholib irang asida lusingba singna miyamna nungai roidaba yaning loidaba amadi asoi angam thokpa yaba thabak amata tawroidabani masina miyamgi tungi punsida akaiba kya lakpa yai Siribirin hai ori bipibam asida lanai oina Kendra Sarkar da aranwa pau kya pisin basina Rajya asida santi puropada thinta hanbagi maram oigani Rajniti khudong chaba longna hotnabada miyamda samamnaba thokada wafam sing phongdok biganu ekhoi tungi mirol gidamak khanduna asanma ming amang loinana asetpa phire ama lawmina si haina appeal tawki Mukhyamantri na makhata na hai kanabu gumba singna masai oijaba yengduna apikpa wakhalonda sarkar ki thabak taromda apanba piri masina losingba singda charangnaba thohanduna miyamgi thabak tawbada apanba ama oiri Nakal amaromda irang marak asita mapani ki thabak suba lakpa non locate ani halambagi thawangbu yaningdaba phongdokladuna Mukhyamantri hai irang marak asita mihat mipun kya chathaba asi yamna laibak thibani Manipur asi mapani lakpa mioi singda sauna aki akang piba lamdam ama oina miyam dalana uhonna bhotnabani asigumba aranma thabak chathariba mioi sing mathakta sarkarna chapchaba thabak lokhotkani Mukhyamantri hai 1961 gi matungda lakpa illegal migrants in Khantoke NRC toge border fencing toge FMR kathatge akhoi leiriba mi singsigi centered special status sungsoi soina pihan gane ha kananu napana chuknu pi tholo madugi commitment do longna chu group worship matam thana kunja ngasi aina mi sei tari ba khange se pochak kharaje gini pochak kharaje tawram dragde khoi future generation se kari taw bodges ngasi gi sumba Vijay Divas ki sida akhoi unity darkar le sincerity darkar le aduga commitment darkar le lebaki damtani ko Tharomadu da saru yakiba forest mate thonga besojit na hai ngasi laibak sinba thongna pangthok leba Vijay Divas ki tharomasi Bharat ki puari da mayek ladun iduna lehrogil da banmit amani Bharat Pakistan ki lan adu da Pakistan ki lan mi lesima phudra humdoirom Bharat ta jangja rakhibani numit asi maruina Bharat ki thauna pharaba lan mi sing adu ikai khonobu utpo oina pangthokpani Sri Biswajit na hai It is celebrated to recall honor those sacrifices in that particular war in the year 1971 against the Pakistan. Koina sacrifice to kiba aduna ngasi Bangladesh matamabuda is Pakistan and orimba poche ngasi makogi sacrifice to no oijune habase koina ningjamam thoi aduga makhoigi courageous oiba adu without their valor haijabatare adu yaudana ngasi koigi aiba leibak ngasi Bangladesh leibasi oigadra haibatugi question du yamna hangninga question amani ngasi ki tharomadu da mantri sing MLA sing official sing yauna ex serviceman amadi miyam saruk yaki paugi maraktan atenba break ama
Seizure-free morning and evening OPD consultation. Miyamda affordable quality healthcare phanganabagi pandamda ayuk pung 8 taramathoy amasung nungthilgi pung 1 ahum phauba. Tongan-tonganba speciality taragani thoygi free OPD consultation 16 December 2024 dagi hauzaragani. Akupa marol Caesar Hospitals Langol dagi khangbiba yagani. Tabiriba pawasi Akas Bani Imphal dagini. Board of Secondary Education Manipur Lauba High School Living Certificate Examination Lising ani kunmanga Metric Parikha Mathang Zehigi February 18 Hauragani. Board ki Control of Examination Ayam Thoi Singna Thokpa Cherolaman High Parikha Asi March 3 Pawasa Thagani Adumainamag Thang Ta Fine Arts Isai Numay Amasung Manipuri Jagoi ki oinede practical parikha sing matam kona lepkani. Manipur State Rural Livelihood Mission MSRLM na sinduna gender mainstreaming habi hiramda numin ini chathagadaba workshop amanga sidege haukre. Workshop asi laibak asi raijam the Union Territory singda chathariba Naizetna 3.0 campaign ki manung sanna Imphal jilagi Palace Compound laiba hotel Castle da hawdo khivani. MSRMM ki State Mission Director Somorjit Salam officials ngamadi Social Welfare Vibhag official singna punna saruk yadno chathakiba workshop hodobagi tharomaduda gender champion haiba bullet amasu phongki tharomaduda State Mission Manager amadi IBCB gi Guru Mayum Kabitan hai workshop asi MSRLM gi miyang makhada paikhatliba thabak tharum kaya asida gender haiba component asi yaholaga mapung pana mainstream da progna bagidamak paikhatpa khongthang amani Ngasigi tharomaduda gender mainstreaming amai rena bhiram singda wafam kya so akhang ai singna thamki Jiribam jilada Manipur Commission for Protection of Child Rights MCPRC na ahanbo ina hayang muso hangsit jila asta lanjin no leiriba angang singi mahi masing tamba amadi haksel amso aso engam thoktan lehena mi matangda numini ni chathagada ba kemama pangthok legeni khogi jiribam paumi nga thembe sojit na hai Commission ki chairperson Kaisam Pradeep Kumar Lusingba member ani MD Habidur Rahman amasung Sabum Anitana Saba myoi ahongi kangbu asina ngarang dagi jila asta leiduna tongan relief camp sing satuna lanjena tuna leiriba sing hakthingna unaduna award apasing yengsin bahukre jila asiki deputy commissioner amadi SP gasu unaduna MCPC ana angang sing yaipa thorang sing matang lokotliba thabak sing kumna wari sanaki amasung angang sing gidamak tahoningba kaya su phongdokhi kemasida CSO sing lanjena riba sing amasung awa ana tarba imungi myoi singi waka singju tagani hairi nupi singda thenagan balaina oral breast amasung cervical screening amasung sahi nipu helaba nupi singda thena balaina singi matang da lem da leng bagi akhanaba kema mangasi Imphal gi Langol Tarung Urban Health Center da pangthokre kemasi Langol Health Center amadi nupi gi damak NNP na pundi senduna pangthoki bani masida nupi malfirom layeng ki amadi humpu henbana screening test sing tauki Assam Rifles Tamanglo Battalion na sinduna numit tanu ni chathagada ba angang sing oiba winter camp ngasidegi haukre Tamenglong jila da chathariba camp asida tongan ba educational cultural amasung adventure activities kya pangthokani masigi mathakta excursion yaungna miyamna thengnariba samesa sing matang dasu angang sing atu da khanghangani Science School Imphal gi angkhani thui suba chahi gi thoromgasi pangthokre thoromadu saruk am oina science amusu arts exhibition amasung scholarship campus da pangthokhi Bikram Batra Auditorium da pangthokba thoromadu da NCC Group Headquarters gi Brigadier SR Sharman athobe mitung oikhi Akas Bani Imphal dagi pau tabiri Anirak Suba North East India Film Festival NIP lesingani kunmanga Manipur da lakliba February 9 thoi tara phaw pangthok lagani Festival asi Information and Broadcasting Mantralaya amadi National Film Development Corporation ki senthang makhada Manipur Sarkar gi Information and Public Relations Vibhag Thauna Manipur amasung Film Forum na khusamna duna sinbani Hirambasi ga mai lena ngasi Imphal Kaisampata leiba DIPR auditorium da pangthokpa pawgi mifam amada NIP ki organizing committee ki chairman Waini Lasandran Hai Festival asi maruin awang nupok lamdam da lairiba filmmaker singbu amato oina punsinduna cinema gi lamda thodo hindu ba kaya yawriba du miyam da uthokna bani
Handa pangthokadriba festival asida feature film amadi non feature film singsu utkani festival asida film kunmangaram unnaba thorang tawri mangna hai anirusuba nip desing ni kunmanga si Imphal gi lamphel patalaiba tantha police cinema hall da pangthokani festival asida tongan tongam awani pan piduna film gi lamda thabak thoruba singda ikai khumnaba utkani Sri Lanka के राष्ट्रपति अनुराग कुमार दिशा नायकेना भारत के मायोक्ता लेगेदब थबक अमता श्रीलंका के सथहलो हेन थाजब पीखरे प्रधानमंत्री नरेंद्र मोदी ngasi न्यू दिल्ली दा श्रीलंका के राष्ट्रपति उनदुना लेबाक अनि वफम क्या खनेखी न्यू दिल्ली हैदराबाद हाउस पांगथोकिबा लुसिंग अनि के मिफम अदुदा श्रीलंका ना सही अनि सुमना सेल थुंग अवाबा मायोक्ना रिंगे मतमदा भारत न मतेंग पांखिबा अदुगिदमक राष्ट्रपति अनुराग कुमार दिशा नायकेना प्रधानमंत्री नरेंद्र मोदी बु थागत पफोंगदोखी श्री अनुराग कुमार ना लेबाक अदु राष्ट्रपति ओरबा मतुंगदा भारत लाकपा असि हंदके खोंसेट असना हानबनी प्रधानमंत्री मोदी के उनरबा मतुंगदा पाउमिसिंग उनबदा श्रीलंका के राष्ट्रपति अनुराग कुमार ना हाई भारत के मायोक्ता लेगेदब थबक थरम अमदा श्रीलंका के चता हलोय माके लेबांग अवाबा तारबा मतमदा भारत तेंगबांग खिबा अदुगिदमक सावरबा लमन तोलबनी हाइना राष्ट्रपति न फोंगदोखी निमित हमले खोजता भारत लाखिबा राष्ट्रपति दिशा नायकाना राष्ट्रपति द्रौपदी मुर्मुगसु उनखी अमसुंग दिल्ली दा पांगथोकपा लालोन इटिकी थरम अमदसु सरुक याखी लेबाक अमा मिखल अमगा मरि लेनबा बिल अनि लोकसभा दा हयेंग पुथोकलागनी बिल अनि असि ngasi लोकसभा दा पुथोकनी हाइना तोरमबनी लेबाक अमा मिखल अमगा मरि लेनबा सेमके ओंगबा थाकी कमिटी की प्रस्ताव सरकारना अयाबा पीखिबनी मशीना लेबाक सिनबा थोंगबदा मिखल अमुक्ता पांथोकनबगी लंबी यातले हानगे राष्ट्रपति रामनाथ कोविंद सभापति ओंगबा की कमिटी अदुना स्टेक होल्डर सिंह राष्ट्रीय दल सिंह अमदी अखंग अहि सिंगी मोट लौखिबनी थौरांग असिगी मखादा मिखल तांक अनि थोंगना पांथोकनी आनबा तांककता लोकसभा अमसु राज्य विधानसभा मिखल मतम अमतदा पांथोकनी अदुगा पंचायत अमसु म्युनिसिपालिटी सिंगी मिखलना साधारणगी मिखल पांथोकिबा निमित सामनिगी मनुंगदा पांथोकनी हौजिक सानबगी पाव मंगसाताबम प्रेमानंददगी Kumapan Suwa Senior Women's National Football Championship for Rasmata Jijavai Trophy Lising and Kunmari Kumagi ngasi Chhattisgarh RKM Ashrama Ground Sanakhiba match ta Manipur na Jharkhand bu panjil manga sino da thoikre Manipur gi panjil sing adu N Priyanka Devi Dangmai Grace amasung A Rosa Devi na chanki Amarom Amphal na mai paklo Manipur gi team bu thagat pa phongdoragli Marisuba Master Dr. Moirangthem Manauton Singha and M Chandrasakhi Devi Memorial Football Championship Lising and Kunmari gi ngasi sanakhiba match ta VSAI amasung MLVFA panjil ani chanaduna draw oikre Kumathoi suba Manipur Veteran Cricket Tournament lising ani kunmari kunmanga ngasi sanakhiba taret suba match ta NAPSA kha Imphal na ESU wangkhaibu wicket tareta thoikre Mari suba MNCA Super League Tournament lising ani kunmari kunmanga ngasi sanakhiba cricket league match ta CDCC Sagolban Salam Laikaina Force Khetrigaubu run kuntra da thoikre Thawbalgi Moijing Public Ground Sanakhiba atopa match amadana YWC Langthabalna KASC Khomidokpu run Chama Yankhai Mathoida thoiki Mapansuwa MNCA Plate Tournament lising ani kumri kumai ngasi Lionjam Public Ground Sanakhiba League match ta YWC Patsoina RRCC Chorchanpurbu run Nipan da thoiki Khango Patri Cherapur Public Ground Sanakhiba atopa league match amadana Oscar Pauna Bazarna SDC Laifam Khunobuk wicket ani da thoiki Bisnupur da chathariba marisuba state level men's and women's open hockey tournament ki ngasi sanakhiba nupigi match ta Bisnupur hockey na GWC tabungkhok pu panjil ahumani da thoiki atopa match amadana YCCIC kontha ahlup na Thawbal hockey bu panjil mari ani da thoiki ahumsuwa nupigi hockey match ta UESPM na MLHU bu panjil ahumani da thoiki aduga nupagi match ta Seo Singjamai na Thawbal hockey bu panjil manga amada thoiki Bharat na hockey gi Women's Junior Asia Cup lising ani kumar gi champion oire Oman gi Muscat ngarang sanakhiba final match ta Bharat na China bu penalty da panjil ahumani da thoiki hockey India gi maikai digi mai paklaba Bharat ki team sanur sing da lupa lak ani ni aduga support staff sing da lupa lak amam gi mana piragani hain law thokre Gorani Hauzik aroibada maroyo pau amuk hana Leibak sinba thongbada ngasi Vijay Diwas tarom phangtokhi Manipur su thoromasi Rajya Sarkar na sindona phangtokhi Mukhyamantri Nongthaman Biren Hairi
राज्य असे शांति हंजिनबा अमसुंग तुंगी मिरोल कन्नबा अखोय अमत ओइना पुनसिनबा हाइबसी तंगाई फदबनी बोर्ड ऑफ सेकेंडरी एजुकेशन मणिपुर लौबा हाई स्कूल लिविंग सर्टिफिकेट एग्जामिनेशन 2015 मैट्रिक परीक्षा फेब्रुआरी 15 हौरगनी अनिरक सुबह नॉर्थ ईस्ट इंडिया फिल्म फेस्टिवल 2015 फेब्रुआरी 12 फाउबा मणिपुर पांगथोकलगनी अमसुंग श्रीलंका के राष्ट्रपति अनुराग कुमार दिसानायकेना भारत की मायोक्ता लेगदबा थबक अमता श्रीलंका के सथालु हाइना थाजब पीख्रे पाउ लोइजरे।